ngase phongkiba tongan tongan manipuri siphongsing amasung thokiba thawdo wathok dagi maroibi ipausing myam thamjagi ahanbada huyelan pawdagi lokosarga political party tarana sinduna Delhi da National Convention on Peace in Manipur phangthokre Manipur eng-tappa hanjilaknaba N Biren bu minister gi phamdagi louthokadabani habigi warep laukre Manipur hauzik oiriba phibam sigi matang ngarang Union Home Minister Amit Shah na share lauduna leba sigi political party singi miyut sing yawba mifam ama pangthokduna khanakraba matungna si Manipur gi wakhal manaba political party tara AAP AIFB AITC CPI CPM INC ZDU NCP RSP amasum Shivasena Udab Thakre na sinduna pangloki mifamna tuwan warep mari laukibagi manungna Manipur gi minister N Biren na mahak masam Manipur da thukliba phibam sing lakshinma ngamdre haina phongdok sakrabanina Manipur eng-tappa amasum mausa gi phibam hanjin hanabagi damak mahakpu minister gi phamdagi louthokadabani habigi warep su laukre hari BJP yaudaba political party taragi mifam adunga sinutul pung ani makai tarakpagi New Delhi gi HKS bawana photokibane National Convention on Peace in Manipur hai wakalona pangdoki mifam sigi mifam loisinga MPCC ki president ke mega sangra CPM Manipur State Secretary L Thoirel CPM Manipur State Secretary Khetrimim Santa ZDU Manipur President K.S. Biren AITC Manipur State Convener Dr. T.S. Inausa AIFB Manipur State Secretary K.S. Gyaneswar NCP Manipur State President S. Eboyama Shivasena Udab Thakre State President T. Devananda AAP Manipur Coordinator S. Bankim Chandra Masum RSP Manipur Khangja Manoranjan Waiki Mifam asida wangang kibising Manipur Hanagi Minister O Ibobi CPM gi Politburo members Nilotpal Basu CPI General Secretary T. Raza INC gi Zairam Ramesh ZDU gi National General Secretary Apak Ahmad amasum party sigi Rajya Sabha gi MP Anil Hegade amadi RSP gi Secretariat member RS Dagar yaukeri Convention asida wangang kiba tungan party singi miyut sing Manipur haujuk oirakliba phibam sigi matangna kupna khanaki loinana matawkramna phibam sing asi laksinduna Manipur da mausa gi eng-tappa tangdu leitaba phibam purakadagi haibigi matangna su mari lena wafam sing phongdona ki mifam asida saruk yakiba sing tare tara thokna khanaraba matungna warep mari lauki hari warep sing adu haujuk Manipur oirakliba phibam sapsana yengsinna national political party singi delegation ama Manipur thaba masu delegation aduna yengsiluraba matungna makogi recommendation ama union lengak tu pisinduna Manipur gi wathok sing losinana ba mathau taba thabak sing lakoranba se minister N Biren masamana Manipur haujuk oiriba phibam selection mangamdre haikrabanina state asida eng-tappa mas mausa gi phibam hanjin hanabagi damak mahakpu soidana se minister gi phamdagi lathokpa numit aduda lebak sinwa thungna Peace in Manipur haiba wakhalonda solidarity day pangthokpa amasum wakhal manaba partisan AAP AIFB AITC CPI CPM INC ZDU NCP RSP amasum Shivasena Udab Thakre na amato oina Manipur eng-tappa hanjilaktriba fawba Manipur gi miyam kusamnana thabak pangthokminaba haibisini warep mari asi ngasi pangthokiba mifamna yenadana laukibuga loinana hauju Manipur thokliba irangna miyoi sama kunthra henbagi punsi mangkibagi dama masigi mifamda saru yakibsina minute ama tumina leptana awaba phongdoki hairena su pawksna makhatana palakli makasa tharakoina topa pawmana War on BJP Non-Violence Campaigns Committee Manipur Mai Hauna Sare BJP ki members sama resign tawre ngasidagi loini resign tawragani Nandalal Angomsa amaramdana Nandalal Angomsa ka hengang mandalga mari leinade BJP amaramdana Imphal Police Station na complaint tawkre Johnson Elangbab BJP ki members sama resign tawre ngasidagi loini resign tawragani Nandalal Angomsa Ireibaga party ka kanana hena lumbagi haibasi khantapiraga BJP da yauribasing khudimana resign tawgadabane amasung district khudingmaki BJP yauribasingna resign tawbagi warol thadoklasi haina War on BJP Non-Violence Campaigns Committee Manipur gi convener Singangbam Nandalal Angomsa na phongdokre ngasi press cup ta pangthokibagi pawgi mifamna mangna hai aikoina War on BJP Non-Violence Campaign Committee CMDBC tholakliba irang singsida pelaktawa kayadagini me ahumdagi kuki singna rally satpaga loinana torabung banglagi area da mai thaba horakpa amadi mitai isilinaw singi yum sing masing yamlaba kuki singna mai thadokpire
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯀꯨꯀꯤꯁꯤꯡ ꯃꯁꯤꯡ ꯌꯥꯝꯃꯟꯕꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯜꯂꯥꯎꯅ ꯅꯦꯜꯈꯤꯕꯅꯤ ꯈꯨꯜꯂꯥꯎꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯨꯠꯇꯅ ꯂꯩꯔꯤ ꯊꯃꯣꯏꯗ ꯌꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯒꯤ ꯕꯤꯖꯦꯄꯤ ꯃꯦꯝꯕꯔ ꯆꯥꯝꯃ ꯉꯁꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡꯗꯒꯤ ꯂꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤ ꯃꯆꯥ ꯁꯨꯝꯗꯨꯅ ꯊꯝꯕ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯅꯪꯍꯧꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯕꯅꯤ ꯂꯩꯉꯥꯛ ꯂꯩꯕ ꯂꯝꯗꯝꯁꯤꯗ ꯊꯤꯡꯗꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯍꯟꯕ ꯉꯝꯂꯛꯇ꯭ꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯂꯩ ꯑꯃꯗꯤ ꯐꯥꯌꯔ ꯁꯔꯚꯤꯁ ꯊꯥꯗꯨꯅ ꯌꯨꯝꯁꯤꯡ ꯀꯟꯕꯤꯈꯤꯗꯦ ꯆꯣꯡꯊꯣꯛꯄꯤꯈꯤꯗꯦ ꯃꯗꯨꯒꯤ ꯃꯩꯔꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯤ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ ꯏꯆꯥ ꯀꯌꯥ ꯍꯜꯂꯛꯄꯒꯤ ꯄꯦꯟꯅꯗ꯭ꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯦꯟꯁꯤꯟꯈꯤꯕ ꯃꯤꯇꯩꯁꯤꯡ ꯂꯩꯔꯤ ꯃꯤꯖꯣꯔꯥꯝꯗꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠ 54ꯅꯤ ꯁꯨꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯇꯣꯟꯗꯒꯤ ꯍꯧꯔꯒ ꯃꯈꯣꯡ ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ 25ꯅꯤ ꯁꯨꯔꯛꯄꯗ ꯑꯃꯤꯠ ꯁꯥ ꯂꯥꯛꯄꯤꯔꯝꯃꯤ ꯑꯆꯧ ꯑꯁꯥꯡ ꯂꯥꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦꯗ ꯆꯠꯂꯒ ꯈꯣꯡꯆꯠꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯄꯥꯡꯊꯣꯛꯂꯝꯂꯒ ꯍꯟꯈꯤꯕꯅꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯒ ꯃꯁꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯣꯛꯅꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯝꯗꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯆꯥꯛꯂꯤꯕ ꯃꯩ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯎꯗꯅ ꯌꯣꯒꯒꯤꯗꯃꯛ ꯐꯣꯔꯦꯟꯗ ꯆꯠꯈꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯔꯗꯨꯅ BJPꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯍꯥꯞꯈꯤꯕ ꯑꯍꯥꯟꯕ ꯅꯦꯁꯟ ꯅꯔꯤꯕꯥꯛꯀꯤ ꯈꯟꯒꯗꯕꯅꯤ ꯑꯅꯤꯁꯨꯕꯗ ꯄꯥꯔꯇꯤ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯩꯐꯝ ꯂꯩꯇꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯕ ꯑꯃꯁꯨꯡ ꯍꯜꯂꯛꯄꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯛꯇ ꯌꯦꯔꯛꯂꯤ ꯃꯁꯤꯗ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯄ RAFꯅ ꯃꯤꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯄꯨꯔꯛꯄ ꯅꯣꯡꯃꯩ ꯀꯞꯂꯛꯄ ꯌꯨꯝ ꯃꯩ ꯊꯥꯔꯛꯄ ꯌꯥꯎꯔꯤ ARꯁꯨ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯩꯔꯦ ꯃꯩꯇꯩꯁꯤꯡꯒꯤ ꯂꯩꯕꯥꯛꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯁꯨ ꯆꯪꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒ ꯄꯥꯔꯇꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯕꯒꯦ ꯍꯥꯏꯕꯁꯤ ꯏꯁꯥ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯪꯅꯔꯤꯕ ꯃꯇꯝ ꯍꯥꯏꯈꯤ ꯄꯥꯔꯇꯤꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ BJP ꯌꯥꯎꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯈꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯜꯂꯤꯕ ꯃꯃꯤꯡ ꯑꯁꯤ War on BJP Non-Violence Campaign कौगी कैंपेन असी BJP ना पीब खुदोलने violence याउदन BJP दा संग मलंजंगने ngasiदगी BJP की मेंबर की कार्ड पाइदि बिसिंगना कार्ड सिंगदु पाक्तंगना प्राइम मिनिस्टर दा पिसिंगदबने लेंगाक लोइसिंगी थवोंगसी मसा मसुसिंगना मणिपुर की वांगबदा थाइदोलगा थंबा दुगा लान लोइरगा पुसिलके हाइबगी मवोंग हाइकि लाइरबा सुनोमदना हिंजरिबा मिसमसिंगना लान थेंगनाबने हौजती रिलीफ कैम्प लेरिबा मियोय लिसिंग हुंफु वसिगिदमक लेंगाक लोइसिंगी मयुमदा रिलीफ कैम्प हांगलागनि मणिपुर की डेवलपमेंट की थादरकपा कया यावना सेल क्या नाथैदुना थमलगा लैखिब लमसिंग इंखोल लौ अमसु मफमसिंग अदु मयुम मै थादुना लैफम लैत्रिबसिंग असिगी ओइना नमफुदा युम सारगा लेहनगनि फिबम असि BJP की इंडिया लेंगाकता तानबा खुंजंगनि फारबसु हाइगनि हाइकि लोइदुना सुलथोकदबनि NRC सतना हल्लु अमदि ST लिस्ट मिटै चंगदबनि मणिपुर लेंगा अने लेबि यारोय हाइबना सिंबगी इहुल लाकपदगी BJP की मेंबर ओइबदगी तोकपनि हाइकेनसु पाउसदा मखातानसु फोंदोरकलि अमरोमदना नंदलाल अंगोमसागा हैंगांग मंडलगा मरी लेनदे BJP ngase press cup ta nandalal angomsa na phungdoki bu wafum da mak masa yauna BJP digi miyoy khara resign tawre mandal puna maksu mathang mathang resign tawragani haibu wafum adu aran mane mak BJP hengang mandal gi member oide amasung mandal asiga hiram amata da mari leinari haina BJP hengang mandal gi serol amana phungdorakni amaromda mahakna miyoy sama resign tawre amasung hayengdigi mass resignation tawragani haibu wafum asi yumpam yawdu bu wafum ni haina BJP Imphal East district serol amana su phungdorakni अमरोमदना इम्फाल पुलिस स्टेशन कंप्लेन तौख्रे जॉनसन एलांगवम ngasi press cup ta pangtokiba pawgi mifim amada nandalal angomsa koba misa amana miyoy ani ga loinana pawmi sing da BJP ki karekata sing loin resign tawragani haiki bu wafam adu miyam bulana lamsing laga MLA minister singi yumde hekta thomjinabigi yamna ngakpu wafam nei mak BJP ga su mari amata lainadana asiguma wafam sing matokramna phungdoraklibano haina BJP ki wangloi johnson elangwam na phungdokre ngasi numidang wayam thambal sangni na pangdoki pawgi mifamda wafam asi phongdokladuna makna hai nandalal angomsa na phongdorakpu wafam sing social media ra thadorakpadigi sistokshinduna thamde masiga mari lainana Imphal police station su complain ama party gi maikedi gi file tokre
मियोय सिगी मथक्ता लौखटपा याबा थबकसिंग लौखटनाबा पुलिस ता हाइजखरे हाइदि असिगुम्बा मियामबु लाना सनननाबा होनरकपा मियोय सिगी मथक्ता पार्टी नि सबसाबे एक्शन लौखटनाबा होनरगा नाइखि हाउस ग्लूरबा मातम असिदा अखोय मसेल ओनसिनदुन अमगा अमगा मतेंग पांगनगदबनि पॉलिटिक्स तौनगदब नते बीजेपी गे मरी लेनदबसिंग मियामना थाजबिगनो लोइनना असिगुम्बा थवोंग सिमतुंग तौबिगनो हाइखि अमरोमदा हाउस मियामना मणिपुरा प्रेसिडेंट रूल लाकद्रा हाइना ngangnariba sisu aranmani president rule lakpagi wapum leite haina sumang singdokhi atop paw modana government of india na manipuri gi assam rifles lauthokpagi akaknaba matam lauthou okomi lanai transport agency sing central security personnel sing hondok honjin tawbagi thabak khudaktagi lepkadabani May ohumdagi horoglaga manipura thognibu wathog ase losinabani haidana government of india na ahen security personnel kya manipura tharakre amasung manipura hanadagi hauna central security personnel kya su laire masigi mathak state force ki security kya su laire haina kokomina thadorakpa sirolamana hairi siolosina hai handaki wathog asigi horakpa marudi myanmar amadi bangladesh ki Sitagong Hills track the Manipur illegal immigrants मैम संक्षलकी बसिंगा मणिपुर की demographic के हलकलबा मातुंग reserve forest तखाइदुना पॉपी पंबी सिंग थारग मणिपुर में इंडिया की politics ता सरुक यारक्तुना लमदम सिगी येलो मिसिंग लंदारकपदिगी थोकुन हैदि मणिपुर का म्यांमार का ताइनब ngamkhayamadi मणिपुर की सिंगी सरुकता हौकिबसै कियादगी असम राइफल्स नंगलकली मखोइना मथौ निंगथिना पांथोक्तुना illegal immigrants सिंग मणिपुर संगलकपा थिंगलमलबदी मणिपुर की demographic imbalance कायरमलय लोइनना मखा ताबा थोनिंगदब थाउदोक सिंग थोकलम हाइदि मणिपुर संगशिलगलिब illegal immigrants सिंग सिगी मारु ओइबा मथौदी golden triangle दगी मयकाबा पॉपी की पोथोक सिंग लरोन इतिक तौबना मारु ओइबा मखोइगी सिंफामनि हाइबसि मालेमना खंगना बोफमनि मसिबु इंडिया की मपम क्यादा अमदि अतोप लेबा क्यादा योनबगी पुथोक पुसिन तौबदा AR गी कर्नल बुराबी 1998 1999 मणिपुर पुलिस की पर्सनल अमग AR गी जवान लेटमिंग हाउकिप अमदि थांखोगिन हाउकिप अमसुं कुंथ्रागा मपन सुब AR गी कमांडेंट जगजित सिंहा मिजोरम पुलिस असम पुलिस न फाकिबगी थाउदोक लेख्रबने मरमसन AR अमदि इलीगल इमिग्रेंट्स नार्को टेररिस्टिंगा अनकप मरियम लैरब्रा हाइबसि मियामना असौबो हंगामंग सिफाव हंगदुना लाखि ngasimaksu AR na sin kuki narco terroristing lakshinduna manipur gi misa miya ngaksen megi muhutta khulai paibe sin kuki narco terroristing da mateng pangduna misa miya ma awawa tahanbag loinana india gi national security da sauna akaiba piri masidana tan AR gi thawong asidagi manipur gi misa miya na central security personnel sing da thajadabigi wapam amasu nomonomi hengalakhi hairiba thawong sing si government of india na hena kupna khanglamnagani khali मरमदुनो गवर्नमेंट ऑफ इंडिया ने मणिपुर AR लाउथोपी क्रोदुगा मणिपुर मियाम थाजब थमगदबा नेशनल सिक्योरिटी के हलोइदब सेंट्रल फोर्स मणिपुर मथौ तोहनबियो हाइरि इंडिया की सिटीजन ओरिबा मणिपुर की मियाम मरुओइना मितैसिंग सेंट्रल सिक्योरिटी फोर्स थाजब थमद्रिबसी यामना लुबा इंडिया की लैंगापसिंग मणिपुर की लैंगापसिंग खंगदब वाफमने मसाना मम्मा मपा की मराक संग किरकलबदी करी तौगनी हाइबसी मम्मा मपाना खंगनी मसा सिंदी खंगमंगमलोय मरमदुना आइखोइबु ngakpi sendigadauriba lenga amade lenga ki lanmi singbu miyamna thajan maibisi lenga amade lanmi singi thaudangni masigi on tainabada lenga amadi magi lanmi singna misam miyamna onsen bigano lanai transport agency singna security personnel sing hondok honjin tauriba siga lambi lamjau do ima ibel maira paibi singna central security personnel sing lakpra haiduna sek tauriba siga yenaba ungkhatnaba thulakna lanai transport agency amadi lanai gari sanba singa ima ibel singa nungaina daba thulapayai maramsina to onindaba thaudo kya thulaktuna aikhoi masel kaina raktuna ngasi changsilagbi ihosi aranma ma ke amada satkidanaba lanai transport agency singa central security personnel sing hondok hunjin dawbigi thabak khudaktagi lepkodabani haidi makasa tarakpoina to papaw mana singna irang laksinbagi thaudang home minister na lawgani khangalakle tampak sathariba mayon khangnabi iho laksinaba sinarakle CM Manipur ki hausi oiriba tangdu leitadaba phibam sigi matangna khananaba union home minister Amit Shah na kaurakpadagi chief minister N Biren akhanaba flight amada Delhi da satna home minister unakre singda irang hauriba sing laksinbagi thaudang makini tampaga sathariba mayon khangdabi iho laksinbagi thaudang istat lengana lawnaba home minister na CM na khangalakle hari ngasi numidang pung 9 ga makhai taba matamna union home minister unaruraba matungda halakpa imphal gi bir tikendra international airport permission ga unaba minister N Biren hai
Home Minister unaba aduna Manipur gi hausu oiriba phibam si kumna nainaki Singya tamyada apikpa thaudok khara thokpa natana haukiba June 13 gi Manipur da misimina yaudaba sida Home Minister na thagata phongdoki loinana lamdam asida mapung fana ingda tattaba phibam purakna bo hona bigi tangai phadaba laire raki Singya tamyada numai kamna bigi thaudok sing hantaraglaba matung asida tampaki lamda Union Minister R.K. Ranjan gi yumai tharakpa Minister L. Susindro gi yum thugaina bo honarakpa Godown numai thaba lambi tarakpa miyoi sing faraga CBI abamong na fu sebigi thabak chathaba sida Home Minister na nungnang ma phongdoki miyamna lambi da pulap thoktuna security sing mathau tawhalaktaba kanano haiba masak khangna lo leitabigi mong na tarakpa si Home Minister na yamna haksina lawi ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯇꯣꯉꯥꯟꯅ ꯊꯥꯖꯔꯒ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤ ꯁꯦꯟꯗꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯍꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯤꯌꯥꯝ ꯆꯃꯝꯅꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄ ꯑꯁꯤ ꯆꯨꯝꯊꯣꯛꯄ ꯆꯪꯏ ꯃꯔꯝ ꯑꯁꯤꯅ ꯃꯌꯣꯟ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯄꯨꯜꯂꯒ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯝꯄꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯃꯌꯣꯟ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ CSOꯁꯤꯡꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯗ ꯇꯞꯊꯕ ꯐꯤꯕꯝ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯗ ꯇꯞꯊꯕ ꯐꯤꯕꯝ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇꯪꯗꯤ ꯄꯤꯁꯤ ꯍꯥꯏꯈꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 90,000 ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁ 35,000 ꯔꯣꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯟ ꯊꯣꯛꯀꯅꯤ ꯆꯤꯡꯅꯕ ꯃꯐꯝ 198 ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯃꯐꯝ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯊꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯨꯛꯀꯁꯨ ꯄꯤꯔꯛꯈꯤ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯏꯪꯗ ꯇꯞꯊꯕ ꯐꯤꯕꯝ ꯑꯃ ꯍꯥꯟꯅ ꯂꯥꯛꯍꯟꯕ ꯆꯪꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯄꯨꯟꯅ ꯔꯤꯚꯤꯌꯨ ꯇꯧꯃꯤꯟꯅꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ITLF ꯁꯤꯁꯤꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯗꯇꯥ ꯈꯣꯝꯕ ꯌꯥꯔꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯀꯨꯞꯄ ꯗꯇꯥ ꯂꯧꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ DCꯅ ꯍꯣꯠꯅꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯐꯣꯡꯗꯣꯔꯛꯈꯤ ITLFꯀꯤ ꯃꯤꯗꯤꯌꯥ ꯏꯟꯆꯥꯔꯖ ꯒꯤꯟꯖꯥ ꯕꯨꯜꯖꯣꯡꯅ ꯊꯥ ꯑꯁꯤꯒꯤ 18ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁ ꯄꯤꯕꯤꯕ ꯑꯃꯁꯨꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯔꯥꯝ ꯑꯣꯏ ꯑꯗꯨꯃꯥꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯗꯇꯥ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯗꯇꯥ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯈ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯂꯩꯉꯥꯛꯅ ꯗꯇꯥ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯧꯈꯠꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯗꯇꯥ ꯈꯣꯝꯒꯠꯄ ꯌꯥꯔꯣꯏ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗ ꯁꯦꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯅ ꯑꯍꯥꯟꯕ ꯇꯉꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯁꯔꯚꯦ ꯆꯠꯊꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤ 2,930 ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯇ ꯐꯣꯡꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯂꯨꯆꯤꯡꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯝ ꯅꯤꯎꯃꯥꯏ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯦꯁ ꯕꯁꯟꯇ ꯀꯨꯃꯥꯔꯁꯨ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯦ ꯀꯥꯕꯤꯞꯅ ꯃꯅꯤꯄꯨꯔꯒꯤ ꯀꯃꯤꯁꯅꯔ ꯍꯣꯝꯗ ꯄꯤꯈꯠꯂꯛꯄ ꯍꯥꯏꯔꯤꯕ ꯗꯇꯥ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ ꯔꯤꯄꯕ꯭ꯂꯤꯛ TVꯗ ꯐꯣꯡꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯪꯗꯣꯛꯅꯕ ꯑꯈꯟꯅꯅ ꯁꯦꯝꯈꯤꯕꯅꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯉꯛꯀꯤ ꯗꯤꯇꯦꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯆꯠꯊꯈꯤꯕꯅꯤ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯗꯨ IGP ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝꯗ ꯄꯤꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯗꯤꯜꯂꯤꯗ ꯆꯠꯄ ꯇꯣꯛꯄꯤꯔꯣ MSC
ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯏꯊꯅꯤꯛꯁꯤꯡꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ MLA ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯗꯤꯜꯂꯤꯗ ꯆꯠꯄꯤꯔꯅꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤ ꯂꯨꯝꯅ ꯂꯧꯔꯕꯗꯤ ꯃꯈꯣꯏ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔ ꯀ꯭ꯂꯕ MSC ꯌꯨꯝꯅꯥꯝ ꯄꯠꯂꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯐꯣꯔꯃꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ BK ꯅꯟꯗꯩꯕꯝ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ ꯗꯦꯜꯂꯤꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯏꯔꯩꯄꯥꯛ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯟꯕ ꯄꯥꯝꯂꯒꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯏꯍꯧ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯄꯨꯊꯣꯛꯃꯤꯟꯅꯔꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯑꯣꯐ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯣꯟꯊꯣꯛꯂꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯕꯤꯝ ꯍꯦꯂꯣꯖꯦꯟ ꯁ꯭ꯂꯥꯏꯠ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯖꯔꯨꯕꯗ ꯃꯃꯜ ꯌꯥꯝꯂꯕ ꯇꯦꯡꯕꯥꯡ ꯄꯤꯔꯛꯄꯒꯤꯗꯃꯛ ꯇꯥꯎꯕꯤꯃꯜ ꯈꯪꯕꯣꯜꯂꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯍꯛꯊꯦꯡꯅꯅ ꯁꯔꯚꯦ ꯇꯧꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯕ ꯉꯝꯂꯣꯏ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯁꯥꯒꯗꯧꯔꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯞꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯡ ꯍꯥꯟꯅ ꯇꯧꯕꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯆꯝ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯞ ꯁꯤꯖꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯡ ꯍꯥꯟꯅ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎꯅ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯝꯕꯤꯈ꯭ꯔꯣ ꯅꯨꯄꯤ ꯂꯨꯞ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯜꯍꯧꯕ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟ ꯕꯖꯥꯔ ꯑꯦꯔꯤꯌꯥ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯅꯣꯡꯄꯣꯛ ꯏꯪꯈꯣꯜꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯗ꯭ꯔꯣꯝ ꯃꯥꯂꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯦ 3 ꯍꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯁ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯈ꯭ꯔꯣ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯑꯀꯤꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯁꯨ ꯑꯀꯤꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯃꯈꯣꯏ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 50ꯅꯤ ꯍꯦꯟꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯛꯄꯅ ꯅ꯭ꯌꯨ ꯂꯝꯕꯨꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯇꯧꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯔꯐ꯭ꯌꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ RAFꯅ ꯔꯤꯂꯤꯞ ꯀꯦꯝꯞꯀꯤ ꯚꯣꯂꯟꯇꯤꯌꯔ 3 ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯅꯧꯔꯦꯝ ꯕꯤꯔꯍꯥꯔꯗꯤ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯃꯤ ꯑꯅꯥꯕ ꯌꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯒ ꯍꯜꯂꯛꯄ ꯀꯦꯝꯞ ꯑꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔ 3 ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯗꯨ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯇ꯭ꯔꯒꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤ ꯊꯣꯡ ꯂꯣꯜꯂꯒꯅꯤ ꯍꯥꯏꯅ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯕꯨ ꯍꯥꯡꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯒ꯭ꯔꯨꯖꯝ ꯔꯥꯖꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯩꯒ꯭ꯔꯨꯖꯝ ꯔꯥꯖꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 23ꯒꯤ ꯑꯍꯤꯡꯗ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯅꯥꯕ ꯌꯥꯎꯔꯛꯄꯗꯒꯤ ꯀꯦꯝꯞ ꯑꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔ 3ꯅ ꯑꯅꯥꯕꯗꯨ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯄꯨꯔꯒ ꯍꯜꯂꯛꯄꯗ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ RAFꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔ 3 ꯑꯗꯨꯗꯤ ꯏꯔꯣꯡꯕꯝ ꯔꯥꯍꯨꯜ ꯆꯍꯤ 25 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯁꯥꯃꯨ ꯂꯥꯡꯄꯣꯛꯂꯥꯛꯐꯝ ꯁꯣꯂꯣꯃꯣꯟ ꯆꯍꯤ 23 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯁꯔꯆꯟꯗ꯭ꯔ ꯂꯧꯁꯤꯒꯝ ꯁꯝꯁꯟ ꯆꯍꯤ 22 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯖꯨꯒꯦꯁꯣꯔ ꯑꯃꯁꯨꯡ ꯑꯀꯣꯏꯖꯝ ꯂꯣꯌꯥꯉꯝꯕ ꯆꯍꯤ 22 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯏꯅꯥꯎꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯈꯨꯟꯗ꯭ꯔꯥꯛꯄ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯔꯥꯖꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤ ꯔꯥꯖꯦꯁꯣꯔꯅ ꯍꯥꯏ ꯃꯈꯣꯏ ꯃꯔꯤꯃꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯅ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕꯅꯤ ꯏꯝꯐꯥꯜ ꯏꯁ DCꯅꯁꯨ ꯔꯤꯂꯤꯞ ꯀꯦꯝꯞꯀꯤ ꯚꯣꯂꯟꯇꯤꯌꯔꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯗꯁꯨ ꯚꯣꯂꯟꯇꯤꯌꯔ ꯀꯥꯔꯗ ꯎꯠꯂꯕ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯅꯤꯡꯍꯟꯅꯔꯦ
ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯕꯗ ꯃꯤꯌꯥꯝꯕꯨ ꯂꯩꯀꯥꯏꯅ ꯑꯔꯩꯕ ꯈꯥꯏꯒꯠꯅꯔꯒ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯦꯡꯃꯥꯡ ꯄꯤꯔꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯊꯥꯗꯣꯛꯇꯨꯅ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯔꯕꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯁꯛꯈꯪꯕꯤꯗꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯎꯠꯂꯛꯄꯁꯤꯅ ꯀꯦꯝꯞ ꯑꯁꯤ ꯊꯣꯡ ꯂꯣꯟꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯐꯥꯖꯤꯟꯈꯤꯕ ꯚꯣꯂꯟꯇꯤꯌꯔ ꯃꯔꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯇ꯭ꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯊꯣꯡ ꯂꯣꯜꯂꯒꯅꯤ ꯑꯃꯁꯨꯡ ꯀꯦꯝꯞꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯑꯦꯟ ꯕꯤ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯈꯨꯜ ꯄꯨꯝꯕ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯧꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯄꯨꯈꯠꯂꯨꯕ ꯚꯣꯂꯟꯇꯤꯌꯔ ꯐꯥꯔꯒ FIR ꯄꯥꯟꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀ꯭ꯂꯕꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯏꯀꯣ ꯈꯨꯟꯖꯥꯁꯤꯡꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫